Sarang na Bamarata Assembly ki dongzu mifam satakre Technical University amadi Dana Manjuri University yauna bill ahum house ta puthokre. Mifam thugaina ba BJP ki thawbi sing assembly tamna thomji lakpada police na tiya gi asam smoke bomb kapada mioi mari ki maraka so panangkre. Langol Game Village Zone 2 da laiba Residential Kids Care Center School ngasi school asi ako da laiba miyam da thugai kre. Zenim sa contract basis sa thabak tawriba staff sing na regular tahan biyo haiduna ngasidagi thabak lepag strike changsin bahawkre. Amasung akan section thorang marakta ngasiso MPTC pangai da DPC kakraba constable candidate singi anover physical test pantokre. Mayam khurumjari adam ne mbiri basin pack news ni aita kalamam siam kanan haujik pungja si phawbagi marwa paw miyam de pijari. Sarang na Bamarakta Tara Suba Manipur Legislative Assembly gi Taramari Suba Nongzumi Famngasi Minute Kuntramato Satraba Matung the Lucian Cray, Kang Pope Assembly Constituency Degi, English Sumapa Humdramarida, Ahanbo in a Mikal Mai Paktuna, a Homelak House ki member Oramnaba, Kiso Tapana, Mamang Tagitang, Taramangada, Hangong the Lake Dabada, Imunungi Awaba the Saryaki, Lunana, House ki member Singna, Minute to Min Leftuna, Lake Debaki Mafamda, Ikai Kunabas Utki. House leaders Oiribas Minister Okram Ibobina, Kiso Tapa, Zad Bizad Kaidaba, Lamdama Sigiluching Amani, Mahakna, Lake Hitabasi, State Asiki Oina Choba Mangjaba Amani Haina, Sintaki, Masigi Mipam Hobanamita, Bill Ahom House, the Putopada, Amata Oina Ayaba Piki. So Minister Okram Ibobina, Pansayati Ras Institution Amasung Arvan, local bodies, Controller and Auditor General, Amasung, State Vigilance Commission Gi, Report House the Thamki. Taramapan Suba, Business Advisory Committee report to Minister Naputopa Kalunina, Public Accounts, Estimates Amasung, Public Undertaking Committee member, Tarit Kanmadanga Sig House na Amatuni Yanaki. Masi Potoki Bill Ahmadudi, the Manipur Technical University Bill Sunitarataruk, Ani Subada, Dana Manjuri University Bill Sunitaramang Amasung, the Manipur State Highest Education Council, Sunitarataruk Oiki. Tadubi Assembly Constituency MLA Francis Ngajopa Masung Jiribam Assembly Constituency MLA Thaudam Devendradi Medical Ground Mipam Loiba Phawba Suti Lokibana Maram Oreka Saruya Kide MLA Famdagi Tokchare Haina Resignation Letter Pisin Kraba NPF ki MLA Marisu Ngasigi Mipamadda Saruya Kide Ngasidagi Hawatara Suba Manipur State Legislative Assembly ki Taramari Suba Assembly mi fambo thugaina naba BJP Manipuri ki President Bavanan Singba BJP ki Thaumi Singna Assembly tamna lakpa khongset po Manipur Police thugaina ba honabada tia gya sam mok bomb na Singba kaya ka premadi nupi yauna mioi mari dagi hena asopa nangkre Rally aduna thangmi ban watham lerek mapa Europada Manipur Police na thatuna makha tan rally adu chalan khide Khoyathong dasu masing yamlaba BJP ki Thaumi Singna thoraktun rally sanana ba honaki adubo Manipur Police ki makok thoma officer sing laktuna tia gas round kaya kaptuna rally adusu makha tan chalan khide tungda BJP ki Thaumi Singna watham lerek mapa amadi khoyathong da kholau kaya su lauki Kongjang Loi Singh aduna Manipur Police Constable launabagi DPC nauna pangtokpa yaroi Chief Minister amadi Deputy Chief Minister Moral Ground da fam thadokadabani haimana singba kholau kayasu lauki Police na tangkai bata asopan lang kiba asok pamari amadi rims ki casualty da like naki asok pakharan atopa private hospital sing da like naki tawdo singa se pung taraga minute nipu sat pamatam da ngasi dagi hauriba Manipur Legislative Assembly ki mifam pangto liba singmairong da laiba assembly ki hall tamna thomjilakpada thokibani BJP ki worker masung lusingba singna Manipur Police Training College da hauji sathariba English ni tarahum doigi kakthat kharaba constable singi nauna pangthok liba recruitment asi yaroi haiduna assembly tamna thomjilakibani Miyam aduna Khoyathong traffic point Europada police na tiagia cell kaptuna tankaibada asopan gi thodok asi thokibani Yamna Usheta Monga Tamnana mi mamai mamita tamaga Manipur police forcing na kapase masako condemn tawi akoi violent wamata yauge akoi saliba karmi singi maratagi BJP leader na wakar sing maratagi aduna parliament government ase akoi democracy ko han thau letre government ase koi gi bin ledenga samanare koi am sachi ba du manar ke gi aduma shasan nama lere democracy government nama leibagi wan thau letre Manipur da government ase
मतम चाना कोई प्रजा मयामना लौथोहग्रगदी गवर्नमेंट असन मखा ताना मणिपुर शासन तौब तारगदी मणिपुर की कमन पीपल सिंह असिगी तुंगी आशा तमंगमद्रेना हाइजनिंगी Langol Game Village Zone number 2 the Labor Residential Kitkia School ngasi school asig akoy bada labor laikai miyam na thugai kre school asi laikai asi da labor yaroi haina laikai na wari flow kre ngasi nongtil pung manga makai tab adwaida Langol gi akoy bada labor miyam na hauruptuna Residential Kitkia School adu thugai ki bolonena mai su thakhi panbe yaba amana Residential School asida class 6 tamba mahiroi Bisnupur Tawpokpi wa number 2 dagi Tongbram Suresh sahi taramari apokpa Tongbram Bira School Authority na masa nari haiduna yumda sinaram laba matungda August kuntaleta laikidabani hauzik laikidraba mahiroi asigi asibhak sang rims ki mokta lairi ado sisna ko na sigi school jai sida boarding hange haraga angang bu phi da bagi boarding gi phi sengdok ta bagi nama da angang bu thritin torga hatpa sigum chana bi se akoi gi lamsra leibe yaroi aduna masigi school je muthat ka da bani angang boarding ga thamba yaroi mafam je school chalai bi yaroi haibado akoi na dugi da makta koi khongjong ji sangsali bani Tongbram Suresh Misi ki matang da Mayokta Bisnupur da wakat kongset sat kre Suresh Laiki da bagi Mayokta sem ki bajiesi na senuna sat ki wakat kongset aduda lamdam adu ki miyam ama som mahiroi kayana sar yaki wakat kongset adu tawpokpi khulgi tawpokpi lairemida miyam gi oiba mi phamama phamlaba matungda Bisnupur DC tamlaki wakat kongset loisinladuna DC office tamna lakpada Wakaloi aduna DC office tama lakpada police na Bisnupur forest gate mamangda khongsa loising adubu thatki police na mafam adudagi JC ki mihutara DC ka unhan ki lonena DC da point manga yauba memorandum amasu pisinki halammiba hatpada chenari ba school matik sabada lipi ba aduga haiba makoi buje na thajing ki bataraga chu punchi chupagi phadok piba now roshal lairi ba founder aduga mahake loina bi loina na magi wardel oina lairiba sirai jairiba wardel na PC ahum chigi matakta chapchaba logi matungina punchi chupagi phadok piba haiba wafam dum soi koi pamjai taliba demand banga chigi pandam chi pangri phawdi khongjang lep leitana koi Manipur gi student union lairiba sing aduga sign care line commission amadi sign line ga khusamnara kana changching gi na Mahiroi Tongbram Suresh ki misi ba Joint Students Coordination Committee JSCC na akan mamongda kandem tawrakli asigum laibak thiba thodok asigi matangda Education Minister na masi phawba wahi amata phongdok tribasi Minister gi karamba wakhallono haina committee asina sahanglakli School Authority na tawning bata tawbagi thawong singasi thingna ba sem ki rules sing ba government na tabak to onthok tabadagi thonda ba thokdok singasi thokpani haina so government maral sirakli loinena laikhidrabagi imongi awabada committee asina sar yari haina JSCC gi chirolaman hairi Zenim sa contract basis thabak tawriba staff singna ngasidagi hauna thabak lepagi khongjang sangsin bahawgre ngasi contractor laiba nurse grade 4 storekeeper LDC na singwa staff singna makoibo regular tahalu haiba demand tawrdana Zenims campus ta wakan informama sathaki baglunena siswak strike asi hawkibani Zenims ki director Dr. Laisram Devenadi strike asi tawdana bamasong makoigi demand sing adu piba ngamna ba hayeng amuk hanna punna phaminaraga wari sanana ba appeal ti tawki Siswak strike asibo lamjing liba all non-regular employees association Zenims ki general secretary case Zen tana impact news ta phongdoropada makone taliba davi asi phangdri faba Siswak strike asi sathaki gani association asi na mamang thai tarama panda si minister da member de pisinduna director asibo sinbina ba appeal tawbasu laikre Zenims ta sahi taramanga kungi batakta thabak tarulaba staff singbo asumna awaba tahan bahai basi miyoiba lisat nati haina Zen tana makha tarakli Association asi siamada members sing na sel kara khajinabada lana pakthok piriba asisu penda ba phawi haina Zen tana phongdoraki Thamoi sengna moina akhoi bu nungsibiragadi sembiu haina akhoi na ju request tawjabani strike makha sangsin da haibjidi akhoi gi higher authority na akhoi da pirak iba akhoi gi demand akhoi gi talibasibu mokoina khangbiraga thabak to onthok biragadi akhoi gi strike hoji horen mak mokoina tawbiade adum hoji horen madum hando asu akhoi kesum ta kaibal ite adu ngasi akhoi da noi strike sangjilinga sangjin jo noi thabak thatat kani ga na even hoji director na mamang mak da noi da mangjabu oigani ga haiba mamang da akhoi contract law thokiba matam da bawda akhoi gi matam du da leibiramba akhoi gi director duna akhoi bu thabak thatat kani treason tawbi hibani adu akhoi da treason di yaringai tawbi kenu rang han makta ju akhoi gi nurse anida dental da taban nurse anida noi black base theladi noi thabak thatat kani ga na maming sandrang ga tawi adu maina yamna inhuman web di akhoi ju to honjring de
Ngarang September amagi numidang pum mapan makairum taba matamda Thawal District Police Commando amasung ani Subasam Rifles ki apun bakangbu amana khangabok tagi fare hariba Asam Indrajit Elias Lemba chahini punipan laifam atokpa maya lekai harib MUSC RPF amasung masigi lani sanglo PLA karigam hiram amatada marilena di haina aina thinkrabalub asigi Department of Publicity ki sip bangkim na hadropa chulamanak sengdorakli Athingba kayagi marakta DPC kaktat kraba English ni tarahum da constable candidate sing anova recruitment rally ngasi so akan masaksil thawrang golena pangthokli Manipur lainga ki miyang makada pangai da laiba Manipur Police Training College da ngasi marini sanmanumit ki oina Sanabadi district ki oiba candidate sing gi physical changyeng sathaki ngasi gi marini sanmanumita district asugi candidate chahum aduga ngarang yawbang amhauda ba candidate samri henbasu ngasi gi physical changyeng aduda saru yaki Recruitment asi maikai kaya dagi ating balai kibana Manipur Police ke personal kaya na sangyang pangthok liba mapam yauna Imphal pangai lambida ahenba security personnel sing na ngak sender laiki nakala maromda sangyang yawa laki ba candidate singbo ban laiki bana sangyang asi yawa da awaba kudong sada ba kaya ama mayok na ki ngarang Sanabadi district ki oina sangyang yauna na ba candidate sing oiba Manipur laingak na Scott gari fawa tharaki adubo ban laiki bana candidate kaya sanaki di hairi Recruitment asi English income jalisini tarahum doi bets ki maike dagi tauba yaroi hai ki bana recruitment asi ki marai ba kari oiga dagi hai bagi singna ba nungnang ba lai haina rally yaw ba laki ba candidate singna thamlakli khoi se chin ge hai resu nungai ta ba khara leiba chin loi do ba su ya da ba hai badi vai ba phau loi ra bani na khoi se amuk makok ta ge muk hau ga do ba se yam wana thing ba ngam gedra hai na yam kanna to ru bani adu ya dar bani na government gi order hai ba tar ko adu to bagi khoisu to ba tare haina waresu nungai teresu yaderesu dum chin bani hawa khoi lamsi banoi bagi khoi isa private gari da lai recruitment se yeng bada candidate sing se khara pen da ba malai hai badi masana di physical ngam ba ko ado khara khoi gi chatna bi hai sira ko madugum badu khara bright to no ba malai Manipur Police Training College pangai da sathari ba constable launa bagi Sanabadi district ki oiba candidate sing ngasi sathaki ba physical efficiency test da saru yaba phangudra ba candidate sing atop namin amada amuk saru yahan gani haini nanghudra ba candidate sing gi oina namin ama amuk leplakani haini DPC for direct recruitment of police constable gi siamen thadoropa sirolom na khangalakli ILP ki bill pass tawdan assembly session losin ba yaroi haiduna GSCLPS women's wing gi nupi kaya wakat khongsat sat kare Manipur lainga ki cabinet na handagi assembly session da ILP ki bill pothokani haina laukthokraba matunga sidagi haukiba assembly ki session da bill gi wafam amata khanaki dabagi mayokta wakat khongsat adu sangsilaki bani Kaisamba lema jam laika ki community hall da GSCLPS women's wing gi members singna mapamada da punchilaba matungda Kaisamba junction tamna wakat khongsat satki wakat khongsat loising aduna Kaisamba junction yoropada mapamada da hanadagi leramba Manipur police ki team mamana makoi bathatki Police ki maikai dagi wakat khongsat adu makata na sarpa yaroi haina thingbadagi nupi sing aduna lambi da famjin ki pungkai amaro mapamadu da famjin duna leraba matung da GSCLPS women's wing gi members sing adu police na ngak senduna amukai sambat lemazam laikai rom da halan ki Manipur ki parza mian si ki apam se makhoi na ngasi ba khang se kari marang ki ba masima yaning de assembly lo sin ba yaroi ILP pass ta de assembly lo sin ta de madu da thorak pas ja ki adugum ba khudong thiba ka da ngasi ki Manipur government na bu ga da ha se akoi haining assembly da akoi ki ILP pass ta ba ta ga de assembly lo sin ba ILP pass ta ba de assembly lo sin ba Manipur government na the Manipur regulation of non-local people bill sini tarataro ki matang da August ki tang mapan da public notice thokna bill sigi matang da miyam amadi lup sing mot sing August kun mari fawa da thamna na ba khangan ki yamna maru odiba bill gi matang da me tara mangani khakta gi matam pibasi tenmali yamdraba da tha ama gi matam piram gadabani haina apra lang thawal left lang thawal mantri khong lang thawal singthak singkha kabu yamasung purama khonna bul mapal ILPS demand committee ne serolo da fongdorkli government da miyam na pisilaki ba warol sing khanan nenaraga bill semadi yahon bio assembly hill areas committee miyam lup sing amasung JC susampur ga yanaraga ayat palai roidaba bill puthok pidane ek olan bio haina su government appeal tawrakli
Yelomi Kananaba Assembly gi Nongzumi from the Anoba Bill Amok Pass Tonganaba Kanagani Haina Manipur Langakna, Miam the Tazaba Piram Naga, Kanaroi Haribasi, Miam Namtak Tauduna, in a land palmy system gi, Yao Namtabane, Maramadana, Satari Assembly Mipamasida, Yelomi Kananaba Bill Pass, Tawadabani Haina, ZSCLPS Stand Wingi, Nauna Convener Gitau Puraba, Morang Tem Laxmana, Section Watamlakli. Konjeng Hazar Lekai the Labour Committee as office da Stand Wingi, Hanage Convener, Wena Nanda Babuna, Morangtem Laxmanda, Chaliba Sales Nutarata Taratariki, Anova Convener Gifam, Kusinaba Gitaramda, Wapamasi Pongo Kibane. Mahana Makatardan Haikibada, Landamasiki Miam Gimatingna, Mahiroi sing the yellow me, Kanbagi Ho, my pan Sangsinba, Namlibane. Mahiroi Amawena Manipur Kunayama, the yellow me, Kananaba Makatana Kongzang, Sangsimina Si Haina, Magna Makatana Mairu Singda, Apil Tauki. Nation nasi kogi yellow missing kogi asigumba hak asi kanana bohona bada mairoi kunaina youth force amoina lofam thupot hodang adu makata na lawi kanda yellow mi singi hak kanba loina na ireiwa asi kanbada mairoi kunaina mangjin thana kogi kwai tanak loina na makata na section mina CSL PS na miang gidang ta thamjegiba kogi tangwa panda submit tawkiba bill adu ek onar mai damakta aziji sathariba assembly asida warip lawo dawni loina na pass tawduna miang gi apamba du thabak tong thokadawni Metai Singbo Saddle Tribe ke list Yaholo Haidana, Haukiba Agastarutagi, Ima Panto Sanglen Tami Banamisnam Leka Yamasung Agastaratarutagi, Wangkaigi Wall Club, the Pantokiba, Kotang Sarahenba, public meeting discussion Wakat Mifamgi Kongjang Singda, Saruyakiba Tongatoma Lupsing, Mera Pai Club Association, Runization Punamapo, coordinating body on Saddle Tribe Demand Committee na, Taubimal Kangba Ulakli, Lunena, Laliba September Tarani Panda, Mass Rally Ama, Chanaba Silang Basitasu, Akai. Pidana Pangtok pada Amadi Mafung Fan pada Asoba Saru Yabi Hainasu Apil Taurakli. Iawasiga Marilena Wafam Sing Miamda Yahuna Bagidamak the loudspeaker Sijinaduna publicity lak pada Kanagumana Kai Pirak Payaurabadi Madu Lekai Club Mera Pai Amadi Kul authorities Singamadi Singlup Lunina Umang Laigi Committee Sina Mapung Fana Sengak Oibu Hainasu coordinating body on Settled Tribe Demand Committee na Makatan Apil Taurakli. Lona Yadaba Huran Port Sing Amadi Drug Singbo, Putopusin Taurambaga Marilena, Saliba Sayasig Janawadi Dagi, Jun Pawada, Narcotics and Affairs of Border Nap Napuna, Case Kuntranipan Restart Taukri Haina, DIPR Gisilaman Heidi. Case Singasiga Marilena, Yam Lava Heroin, Ganja, Opium, Tablet Amadi Cuff, Seraph, Kaya, Fakat Palunena, Sandel, Ukrul, Susampuramadi, Sanabadi District, Ekar Samri Kuntra Tareki, Lamda Taramba, Ganja Pambi Kaya, Nab Amasong District Police Kitim na Yantatuna, Mangan Taan Kri Haina, Chirula Sinamakatana, Fongdukli. Hauji matang swaida break matang lozage Manipur madi malinga tonga tonga mi ipau singalu ne khoi break te yamna tuna hanjarake impact news pho meng ta le bio Lengsin birau thangmai ban DM College Road te leiba Eastern Suzuki da fangbiragani Suzuki gi gari macha sing makhal suna Mafam sida Suzuki da train tarba mechanic singna ningthina service piriba servicing center gi kudong chaba amasung spare parts sing MRP rate ta fangbigani loinana irai laina loan loba yabagi kudong chaba supizari ngasi maglengsin birau Eastern Suzuki thangmai ban DM College Road Imphal Manipur Breaking Matung Taran Oxari Ozima Khadaba Pauda Central Trade Union Taramas Independent Federation Loinana Employee Union Sing na Punsindangasi India Pumada Kaukiba Pung Taran Togi Sintali Pagi Kongzangasibo Manipuki Tongan Tomalup Sing Central Amasung Statki Shinmi Sinama Pungfana Sagat Pasida Coordinating Body of Trade Union Manipur Tagar Pafungdorkli Nasi Kasampata Labor Manipur Electricity Employees Union Gi Office da Paumis Unabamada Coordinating Body of Trade Union Gi Convener case Santana High India Pumada Potse Gimamal Hengatpa Tingba Sin missing minimum west Lupalising Taranipan Ohenba Level Low Sing Mapung Fana Sanahan Bayauna Tongan Tongaba Demand Taranito Taladuna Kongzangasi Sangsin Bani Demand Taranito Adugi Matakta Coordinating Body of Trade Union Manipur State Asig Weba Demand Ahum Amaso Hapsinduna Kongzangasi Sangsin Bani Haiki
Manipur ki oiba demand sing adudi National Highway ningthina semduna Highway Protection Force thamba napsa mapungfa na chana hanba madi English ni tarahum de constable lobagi DPC kaktat pa yaroi haidiba demand sing asine ngasi Manipur ke tongan bas senmi single loop sing BSNL All India Gramin Dak Sevak Union Manipur Division Post Office Bank sing amadi State amadi Central Employees sing yauna punna mioi lak mangaromna sintha leptuna kongjang ngasi mapungfa na sagot ki haiki Manipur laiba sinmi sing asina akoi Central Trade Union singi dabi tarani thoi ga loinana lambi phone ba National Highway sing phatriba akoi lambi sing semjan nabai damuta amadi lut pa tawba chenai ba mi sing akoi thingna nabai damuta akoi Highway Protection Force thamu haiba loinana akoi Manipur napsa gi cheng phangan se phangal hai ba dabi su yaun sakhin bani aduna Manipuri praja sing yengduna Bharat ki praja sing gi miyam gi akoi gi dabi sing loinana apun ba khongjan ma sakhin ba se mai pak pui damta Manipur ki praja sing bu maroina lomi sinmi amadi satra narol amadi kamrasai sing asibu thagatsari All India Trade Union ngasik leibak sen bathung na kau ki bajan strike ta All India Trade Union Committee tengno ponlasu saru yakre committee asina Indo Myanmar Labour Society ga more ward number 1 dalpati lekai da mi phama pangthok tu na ngasi pung tarani thoigi ban chathaba haina yanaki makoina pension amadi medical compensation so demand tauki Central Trade Union Sing Central Government Employees Sing gi Union Sing amadi All India Audit and Accounts Association na ngasi sathaki ba India pumbagi nomagi oiba sinthale pa gi khongjang da Civil Accounts Association Manipur gi members sing na su sagatna khongjang sangsin ki Ngarang Manipur University ki A block ta pham ki academic council gi mifam da vice chancellor in charge amadi mahakpu sagat pa oja ahum marina sathaki ba thawangbo Kanglai Park Students Association KSA na yamna kanna penda ba phongdor khle lunena September tara fawada Manipur University gi pangthok ta na lediba entrance test ki damakta test khudimak UGC ki norms ki matungina pangthok na academic calendar kaihenda na mahiru singi career kaluhaina association sigi chairman hairi makata na Manipur University da lediba sainaba singi mathakta KSA na akan mamiyeng thamni haina so phongdorakle National Food Security Act napsa gi makada miyam da seng phanganba ngamdaba gi wathok kaya thoklingi serek asida agent oidaba miyoi amana local MLA ga manaraga hura lonada pipam thokpa masingda gi tathana seng yalamli haina Bharatiya Janata Party Uripo Mandalna maral sirakli wathok asi Uripo Assembly constituency da thokibani hairi Hiram masigi matang nga sinungtil Manipur Press Club ta pawmis ng unaba mada mandala sige President N Punasandra na haikibada Uripok Assembly ki oina seng yengataba fire price of mapan gi agent oidaba Uripok Husnam lekai dagi Kangenbam mema kaubinupi amana ngarang numidang pung nipalom tabada seng yelamki mahang na miyam da pipam topa seng gi saruk suna piram kide hariba mi asina seng yeliba aduda singnabadagi yang silubada agent nati haiba khanglakpani amadi local MLA nanda kumagi paukta matungina miyam da seng suna piram daba oiramki Hiram Asiding follow West ke DSO amasung MLA nada kumarna sengdok pam thoi loinana miyam gi sakauda MLA na politics to bigano Assembly constituency asida ladiba fire price of singda miyam gi yang pam thokpa seng saruk amata watana yan biu haiki Uripuk pachai maningi sina konba jaga oyeni kuma them soro de Uripuk hudom na ka hai misina mana fai price shop siki center oga ma yumda siengji thamam matungda mana loin dispute oga overall mana so kanu yengadam ne loi kalaga hojigi kangaba me ma harisina ma yumda sieng bora khara thamame akhoi Uripuk kendra leiriba moi government prescribe toriba mafam mapan asida siengyen biu aduga sab saba card pairba missing government internet thagaliba web thagaliba card phangdeba missing ani si punjanare harga yana isina sobe lergasu card phangdeba web thagal missing je sigi suyawna yenbiu Pre-matric amasung post-matric scholarship ki form www.mobc.manipur.gov.in dagi download tawba yargani haina Directorate of Minorities and Other Backward Classes ki chairman fawjilakli Maile na to comments kalonena mention lava forms in October ki tang ahum fawada MOBC ki Directorate pisin biyakani haina so zero cinema khatari National Food Security Act napsa ki makhada singjamai Assembly constituency ki miyam da phangangada ba March thagi seng
mafam khangendre hayeng fabagi manungda mafam khangan khidriba seng singi matang da aseng ba ama MLA na khangendrabadi mathangi numita singjamai assembly constituency ki miyamna napsa gi mayokta rally ama pangtolagani haina singjamai BJP mandal gi treasurer oinam romen fongdorakre ngasi assembly constituency asigi sapam laikai da pangthokiba board committee ki mifam ga mari lenena assembly constituency asigi hauji oriba MLA na miyam gi tawfam thokpa thabak amata tawraktabana maram oiraga assembly constituency asida mikhal thenangadaba miyoi kaya tholakpani haiki BJP Manipur Pradesh na police constable lobagi mayokta sangsileba khongjang asi hayengi oinadi ILP ke khongjang da laikhidraba mahiroi sapam Robin Hood ki phiroi numit tabana lepkani hairi adubo hangsit September maridagi amuk Manipur government ki mayokta khongjang sangsileba amuk haugani su hairi Mairoi singi ming sanbagi namada mioi kharana sendal lambi oina sathaba asi tawbigona haina Manipur Student Federation MSF na appeal tawkre Mairoi ahum ming sanbigani haina paisa lokthok lamlaga ming salamdaba mioi ama ngasi MSF na fagat ki MSF ki kaisampa top lerakta leiba office ta promise ngunabada federation asigi vice president kundrapam max na haikibada faraba mi adudi sugunu khongyam awang laikai ningombam ongbi thoibi ni thoibi na mahaki mapuroiba ningombam razian galonena Bisnupur ki mahiroi ahumbo ibotonsna higher secondary school da class 11 da ming sangani haina lupa lising tarani thoilom lokthokraga mahiroi sing adu school kaba hawalamki adubo council gi registration toromdai da hairi ba mairoi ahum adu ming salamdre haiba khangbang amlakibani hairi loinana mairoi sing aduna thoibi amadi rajen bo thibada question sienduna laibadagi mairoi sing imumanungna MSF da wakalakibani MSF na ngasi thoibi bo phaduna purakki baglunana maki mapurobasu lakna bakhangré max na makhata na hai mahiroi ahum adugi council ge registration na singba makhata barik sing MSF na lawrgani amasung thoibi amadi rajen na lawkiba senpam adu handok handuna makhoi anibasu police ta sinagani haiki Manipurda wadana sen taningba mioi kharana angang singi mingchan ba sanapurna business gumna angang mingchan ni haiduna sanayada mapalamda atobo university da like mani haiduna jobs na kya na Manipuri pugraga last registration torom de na halak chungga ma ikuidna MSF na taroga khoi BDS tang angang gi besang sa handok ba khum lejagre Manipur MSF na khoi lang thin tam je campaign toreba tak sida mioi kanglu kharana MS khoi like tam gi namada business torom MSF na condemn tawjai tungda karigumba mioi singsina natraga atobo mioi kharana tawba MSF na tarba na thenajagadi tumina yingne rol chapchaba thabok thorom sung watem maga lek miyam mangda photoksagani Thamasuna Satagadaba Irawat Ningsing Tharungi Manung Sanangarang Janusthan Laiba Irawat Foundation Manipur gi Sanglenda Lusing Sigi Mafamda Kok Nonduna Ikai Kunam Utkri Haina Irawat Foundation Manipur gi Selo Hairi Lunan Lusingba Asina Pamjaramba Manaba Kunai Ama Sagat Minarasi Haina Foundation Asigi Selo Manamiam the Apple Taurakli Total sanitation campaign gi yamna sen from top dusra gram panchayat ke pradhan na lokthokre haina gram panchayat asigi ward number 1 gi member Thingbaizam Surbala na maral sikre ngasi moirang kampu da pangthokiba miyang mi phamamada Thingbaizam Surbala na Khetrgaon Assembly constituency ki manung chana laiba gram panchayat asigi amot pakayana pik thale haiki ward tarit laiba gram panchayat asigi lairaba miyo singi letrin sanar bagi damak thadarapa total sanitation campaign gi senpham sing gram panchayat asigi pradhan oibata natana village water in sanitation committee gi chairman su oriba Thingbaizam Gomtina haina thokre haiki beneficiaries sani gi manungda chama humdra mapan gi letrin sahi asigi March kuntran kunipanda saba lori haina pradhan asina department gi lupa lakh tara manga gi senpam lokthok lamle haiki mangna makha taraduna miyam gi letrin saba lori haina pradhana hairibasi yumpham yaudaba wafamni beneficiaries sani sigi manungda masa gi letrin leijaba amasung wat singa sida sunglai leitaba miyoi kaya gi maming su yauba thelnari haina nungaitaba phongdoki Gram Panchayat asigi manungda lairiba amot pasing asibu mainaba department sing yangsin binaba mahakna appeal tawki Phangbam thokpa mida hariba letrin jingi sabiyu hauziki oinadi sadaba mina ayamba oire letrin pesa karise kaiba haurise mi chani ji manungda sungsa sadaba mayam yaureba adum si mayamna amtang thigat piraganda achumba lambi du takbiyu dagi achumba benefit oiba mi bia phangba yaba mida adum phanganbiyu gram panchayat ki pradhan members and request mayam tawre sidi tawbirano masigi thabakse press ta kaida lakringaida mayam sidangdi semdokpiu top dusa jibi gi pradhan oibiriba village water and sanitation committee ki chairman oina thabak subiri bhai tare ko
ꯁꯤꯅ ꯇꯧꯔꯤ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏ ꯁꯨꯡꯄꯦꯟ ꯄꯦꯟꯗ꯭ꯔꯦꯕ Wangjing Tentha Kendra ni sa tingmagi khongjang hena mara setna bamadi santi lehna ba tentha haibung laikaida ngasidagi hauraga maram sadana mitop sanglakpada tentha haibung nupi marup amasung Tranquility Club tentha haibung anina athingba thamle haina serulama da khangalakli ahal lamana civet ket ama infalis commando gi Isika outpost sinarak laba matungda Peoples for Animals Manipur da amok sinakre hairi civet ket adu khara sokpadagi VFA gi animal shelter da layengli amaromda pokpada ngari ba sagol masa maso singamai da laiba New S Club ki matenga lena close and pause clinic ki doctor Devaki Sona layengre adubo kana layang labaso sagol masa adu laikana bangamna laikidri hairi thojoga si tharaga hauki batha ani asida poni masa siba masing tarit suri haina VFA na record tauri Sub Deputy Collector Kairao Bitragi Makhada Ladiba Kuntramanga 35 Usekon Kunaugi Computerized Tauraba Jamabandi Pata Kopising DC Office Forum Patek Lalaba September Mapanda Yargani Lupa Yang Tiar Kaklagalaba Jamabandi Pata Kopiado Sutina Tamanimitsing the Ayupung Tanamataki Pungom Hobagi Manunda Loba Yagani Hani Falis District Deputy Commissioner Tadorapa Serum Kangalakli Lunena Kuna Iba Jamabandi Pata Kopising Makata na Peter Hainasu Zero de Makatari Jelarang Furoki Masata Miyeng Tamduna Tribal Theatre Kumang Soxna Bangamgani Ngam Nabagi Pandamda Star Reporterina Sangsilaki Bak Kongtang Sargama Oina Nasi Mezo Community Holda Kavi Luanda Sanagadaba The Gate of Dawn Plague Yapatoni Thoram Pang Tokre Star Kama in a direction Pidana Sanagadaba Play Si Jelarong Luanda Tingan Zaini Mai Langha Mun Haina Maming Tone the Play Si Sanagadabani All Manipur Lalong and Traditional Cultural Preservation Committee Manipur na say kuding pang top patharong gi makatarakpa oina tarluk suba chingtam Traditional Cultural Festival sing tarataruk lalaba September mari dagi hawgani taramba adu laibaki phibam yenglaga September 9 da Roman Theatre Imphal da pang top pagalunina Hem Chandra Cultural State Award yanthokani haina committee asigi sirlomana khangalakli Sanabagi Pauda Kunsuba Junior Sepak Takraw National Championship da saru yaruga da Manipur gi nupama sama di nupi masagi Team Sem Kre, Chalibathas in Mapan the Guitar on the Faba Karnataka, Devanguri ASB Indo Stadium, the Satagadoriba, Championship as in the Pamasa, Sandaritara Manga, the Nupimasa Sandaritara, Yaragani, P. Durzit, N. Jiraki, Suramasung, Piranjina, Kotski, Taudang, Lauribatim, Asigi, Menezerna, Y. Ibos Obamadi, N. G. Paris, Anina, Wibagaluna, all Manibus Sabakta Croix, Sandities, Barzabidu, Amasung, P. Sundar, Anina, official winner, Sir Yagani. Hauzi Arubada Muraba Palman Pizari Sarang na Bamarata Assembly ke Nongzumi Pam Sata Grade Technical University Amadi Danamazri University Yauna Bill Home House the Putokre Mifam Tugaina BJP ke Thomis in Assembly Tamna Tomzi Lapada Police Natia Gas Amadi Mok Pom Kap and Tankai Bida New Marigi Mataka Sokre Langol Gambiles Zone number 2 the Labor Residential Kids Kia School Ngasi Scholastic Ako the Labor Miyamna Tugai Grade Zenim sa contract basis the Tabak Toriga staff singer regular Tahan Bio Hide and Ngasidagi Tabak Nepaki Kongjang Sangsin Bahau Grade Amasung akan basis orang Barakta Ngasi su MPT se Pangaida DPC Kakraba Constable Candidate Singi Anova Physical Peace Panto Grade